Nongthongbam Biren Chief Minister Oiringe Matamda Lupa Crore Lising Amaga Lak Chamangaga Humbudra Taruk Rongi Drug Fagat Kiba Maramna Drug Trafficker Singna Mahakpu Chief Minister Oihanba Pamdabani Haidi Wafam Asi Chennai de based Tauba Lepak Asigi Social, Economic Amasung Political Gi Observer Oiriba Meyamna Strategics Ama Oinasu Kakangnariba Krishna Kumar Murugan na Mahaki X account Thagalakibani Krishna Kumar Murugan na Thagalakpa post aduda Nongthongbam Birena Manipuri Chief Minister Oiringe Matam Kumja Lising Aniga Taraga Nipangi June Thadagi Kumja Lising Aniga Kunihumdoigi Mars Tha Faubada Fagat Pangam Kiba Drug ki Senfam Sing Fongdok Raki Mahaki post aduda Kumja Lising Aniga Taraga Nipangi June Thada Lupa Crore Nifu Romgi Drug Fagat Pangam ki Haiba Wafam Palli Loinena Kumja Lising Aniga Taraga Mapangi January da Lupa Crore Mangaga Lak Humbudra Nipan June dana Lupa Crore Chama August Thada Lupa Crore Chamri November dana Lupa Crore Yankai Oigadaba Drug Sing Fagat Pangam ki Hairi Loinena Kumja Lising Ani Kungi November da Lupa Crore Ahumga Lak Ahum Amadi December Thadana Lupa Crore Chamaga Humfu Manga Kumja Lising Ani Kunga Matogi February Thada Lupa Crore Taraga Mari September dana Lupa Crore Marifudara Amasung December da Lupa Crore Chamangaga Supna Nipan Rongi Oigadaba Maya Kaba Nisagi Potlam Faki Kumja Lising Ani Kungani Thoigi Oina Meda Lupa Crore Kuntraga Mathoi June Thada Lupa Crore Aniga Lak Humbudra Taruk Amasung August Thadana Crore Marfuni Thoigi Drug Sing Fabangam Ki Haina Palli Loinena Kumja Lising Ani Kungu Humdoi February Thada Lupa Crore Kungataret Ka Lak Taret Amasung Mars Thadana Lupa Crore Yankai Taruka Lak Manga Rongi Oigadaba Drug Sing Fagat Pangam Ki Hairi Krishna Kumar Murugan gi post asna makata na hai Nongthongbam Biren Chief Minister Oiringe Matam Haukiba Chahi Khara Sida Manipur Lengakna Lupa Crore Lising Amaga Lak Chamangaga Humbudra Taruk Rom Oigidaba Drug Sing Fagat Pangam ki Mahakna Golden Triangle dagi Pusalakpa Drug ki supply Thadatlakpa asi drug trafficking singda achauba polum ama oiraki masina maram oiraga drug trafficker amasung opposition na Nongthongbam Biren chatkiba pamlibani haina Krishna Kumar Murugan gi pose asina makatana fongdoki